Sige live stream live stream naman Singlay yaure, moike yaure, kai mi yaure. Kai singlay sawa mage sengming nitis yang thang begini. mayamna matam kuinadagi kai jinglai am taru na mayamda samna khanan bi o hardo masri khanan bagi ko dum chawdo uchare dina mayamna hambini bo wafam zo kai jinglai masa makta hambi oro kai jinglai yam phatri je kai no kai na hamdo masa makta dum hamoro kai kuma ke abdu tahmina razi mayam Kinesur Sharam, hello, Taram no Cherry Kinesur, Nena Saikom, hello mayam. Kung live streaming sila dyan binabigay ko din po taram-taram ng Cherry. Hi, hi. Kasi nga nang diyam na pati po. Orek pang chanong kay Jingay, masama tayo biro. Phone lên comment những cái này. Phone min. Hơi Thai. Big fan from Darjeeling. Angel Anwesha Golu. Thank you for the support. Notification Darjes Inasakom. Hi. Hi, Nina. Darjes is doing yang post tayo. Isin chawba hindi do. Wali nga kami na isi. Cái mình nó cây sinh lai cọc thì Mèo cái có video gì mà đấy. Cái chính lai đang nắp tên coi. Yang tên đâu đó. Cái chính lai kita kisu tani kita kisu wakara mèo cái comment itu reply kita kisu. Thank you. Big fan cây sinh lai Rocky này. Cây sinh lai kami nam yam ne kan khara koi ne bisal laga di sunto choi na Rocky big fan kai jinglai and a do kai jinglai dan tisna Rocky thagar mai da ne bi baba acha ko me am koi chang ko san ne Rocky thagar seri akhir sedame apa dia trick macam ke rumah ni kau macam ni bisa ngarang thagar ko na Koi si humni da thagat pani na ngarang thar kami na kano kum bata Sunday da thagat pa yai maybe Tapi ya ngarang thagat kami na matang Sunday da humni ta kami na Sunday da thagat pa yun Iya minay macam apa dialog please dialog itu lah ni, मैं आपने तो हनुमा dialog अब तो हनुमा तो हला sih nasi di, मैं आपने पागल kita waktu ni kurai sih. Kai singlai nang patra ju yam tinu nusi besi nama yawi, insya Allah sih udah kai singlai na amoi kaya no, ti nusi aduga amu panthoi ba, hara ga pukri ba, chauni. Masa kau bani na, ana patra rasul masa budi nusi ba, oijan. Kay misi yang nungai adu ka lalle na mai tegi wari ka hai set mana ba yeng da nungai ba matam ka su thagai piro aina comment to le akoi mathang gi hangta ki chali ba kai mi gi season si loisala ka dore si loisalaga kai mi gi season amaga lei adu bu masi gi marakta ekoi kanoma wari yang no ma yang ngai ka do ba ma lei re adu su ekoi Rokna bukan na koi sem sajari. Kau bersing sang lah kalau koi kedua sada buat kita mulai deh koi magi kau bersing sang lah pergi lighter juga koi marat tahu dia tahu orang lihat kita communication kita game mulai deh wari itu kita musuh koi maupun ada di bahaya tarik itu kau pengen mencari adu nata bak wari yang fajawa emotion adagi action adagi boina tadi gi mai tegi wari ka mari le na ba hai biro ko mai na mai tegi wari ko mai le na ba koi gi ke tare achum bugi dama fight to bugi su adagi emotional play gi su tragedy gi su adagi harau bugi su adum bu mai am boina su na yawa ga da bo nungai ba wari ma koi gi ko na sem sajari ma wari mo pinna
ꯂꯤꯂꯥꯏ ꯑꯃꯗꯤ ꯂꯧꯉꯥꯛꯄꯤꯀꯣ ꯋꯥꯔꯤ ꯃꯃꯤꯡꯁꯦ ꯇꯥꯕꯗꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯁꯤꯖꯟꯁꯨ ꯃꯈꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯈꯤꯅꯤ ꯀꯩꯃꯤꯒꯤ ꯁꯤꯖꯟ 4 ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯕꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯩꯃꯤ ꯂꯣꯏꯔꯒ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯕꯨꯁꯨ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯃꯤꯁꯦ ꯂꯣꯏꯕꯒ ꯂꯤꯂꯥꯏ ꯑꯃꯗꯤ ꯂꯧꯉꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯕ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ Dialog yang pembire ngak lero ko susu na dialog tawjarani Sonam chanu leitro ye ai sida leitro matagi season ji yang watre episode khara tawraga season ji malore adudi mayam kai jingai dagi ahan boina dialog amtan tamina sine mayam ni na supa mamgani mamang su sida zum yawe kai jingai di dialog tajagi ne do ahan boina kai jingai dagi dialog amtan tamina si dialog sih ama heta sama karena episode ada kalau sih ada apa ini ada hara tahu di sana itu ada hara soal apa ini simpah ini juga tentang tentang dunia suara lah mayam tamina sih ipagi kasiyang lakpa nangdi yeknabagi surung manung asida kaidaurambaliba ai khangle masi pumnamak ibu kaikhu nangna sinba khojil thorang ngakdani nahaksu aina jingnarakpa kuirabani Kurakki ina lai saba nahak pudi aina lem na khap tha kharoi iya adugi mathaktsu achane ek to bajidagi doctor script yengdeba nani discussion kai jingai na toido script yeng manate latani mayam adu movie ramani aduni artist ki mai talent je yeng da bida jimpa phagi buduna latta na kudakta latta dum to baje mayam na adu movie ramani yang nunggu kami nampi warepon chanuna kaimi mata mahan gano tinta na hoji mak kai singai thawai lo biro kai no bina just biro live to pangan sang itu yang naros oh ase adudi ai just oi bakta mara ni ha badi kai ni zu mathau na yam lai kai jinglai zu mathau na yam lai ai just oi bakam zero lai no ba min nang macha ai ba taro ko tor tamina se se materuga kai mi kita long hang dire ja kai mi se ta manjarake aduga kai jinglai ka kai mi ga fa tong no gi sin gi dalo khas dum khadalaga mayam da han jage angkat kai singlai gi daro ya taw itu ni magi matang ayam ba magi loina ba magi supporter sing magi komi lanmi sing suma thado wasa thibagi mawata loina ta ho bagi hai tare aran benda makta magi bichang lerakta hai tare last ta mana masat agi khanba yam na phatta ba dum baru sing ba mo bagi Oleh lu membina masa itu nai mo binai bicara ko wala tahu yang tertahu ya ai tamina se ko sama yang suruh dia kok pelak tu Leirumba tabrahai minai macha tholo nabungo kai singlai aina nangbu unaba laklaga karigi nangbu kokthok na kali nasana khangna sat sat tholak yadra ha minai macha aduga mana wari pumchan na kai jingla pa si bagi si dom ta to biro thamoi pe thaki bagi sin yam na si kai jingai ma thik tum da to biro duga kai mi dagi mutami na laga oh kai jingla pa ngarang si ala si bagi matang do oi ipahagi kai jingla pa oh yek na ba kai mi na yok pa angang asibuk kan na bagidama nangna ipahagi mangda awai thara ba ko oh kon thong na pian chi le na ko sai na
ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯀꯩ ꯌꯦꯡꯕꯗ ꯌꯥꯝ ꯆꯤꯡꯂꯥꯏꯗꯗꯤ ꯆꯥꯕꯗ ꯍꯥꯎꯋꯦ ꯍꯣꯏ ꯁꯀ꯭ꯔꯤꯞ ꯌꯦꯡꯗꯕꯤꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯔꯤꯕꯅꯦ ꯑꯗꯨꯅ ꯀꯥꯎꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯦꯅ ꯌꯥꯝ ꯐꯖꯅꯗꯤ ꯇꯧꯕꯤꯈ꯭ꯔꯦ ꯀꯩꯃꯤꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯩꯃꯤꯒꯤꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯀꯩꯃꯤꯒꯤ ꯉꯥꯏ ꯀꯩꯈꯨꯒꯤꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯃꯊꯪ ꯂꯣꯏꯅ ꯇꯧ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯃꯇꯦꯡ ꯃꯇꯥꯁꯦ ꯀꯩꯃꯤꯗꯒꯤ ꯀꯩꯃꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯌꯦꯡꯉꯤꯀꯣ ꯀꯩꯃꯤ ꯇꯧꯔꯁꯤ ꯀꯩꯃꯤꯕꯨ ꯍꯣꯏ ꯀꯩꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯕꯤꯔꯣ ꯉꯥꯏꯕꯤꯔꯣ ꯉꯥꯛꯇꯪ ꯑꯩ ꯗꯥꯏꯂꯣꯛ ꯌꯦꯡꯉꯤ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯗꯥꯏꯔꯦꯛ ꯈꯣꯟꯖꯦꯜ ꯁꯥꯔꯤꯕ ꯕ꯭ꯔꯣ ꯑꯁꯤꯗꯤ ꯀꯩ ꯆꯤꯡꯂꯥꯏ ꯑꯗꯨꯝ ꯃꯥꯜꯂꯦ ꯔꯤꯌꯦꯜꯗꯁꯨ ꯅꯩꯁꯤꯜꯂꯦ ꯀꯩ ꯆꯤꯡꯂꯥꯏꯗꯣ ꯌꯨꯝꯒꯤ ꯃꯤꯅ ꯀꯤꯅꯔꯝꯅꯤ ꯌꯨꯝꯒꯤ ꯃꯤ ꯀꯤꯕ ꯍꯥꯏꯔꯒ ꯋꯥꯔꯤ ꯃꯌꯥꯝꯅ ꯂꯤꯊꯣꯛꯄꯤꯔꯣꯅꯦ ꯇꯥꯕꯤꯔꯁꯤ ꯑꯩꯅ ꯔꯦꯀꯣꯔꯠꯁꯤꯗꯤ ꯏꯁꯇꯨꯗꯤꯑꯣꯗ ꯂꯧꯗꯕꯅꯤꯅ ꯐꯣꯟꯗ ꯂꯧꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯁ ꯉꯔꯥꯡꯃꯛꯇꯕꯨ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯈꯔ ꯊꯨꯅ ꯁꯤꯍꯟꯈ꯭ꯔꯣ ꯗꯗꯥ ꯅꯪ ꯔꯥꯏꯇꯔꯗꯨꯗ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯀꯣꯏꯂꯥꯎ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯔ ꯊꯨꯅ ꯁꯤꯍꯟꯈ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯏꯁꯇꯨꯗꯤꯑꯣ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯏꯄꯤꯁꯣꯠꯁꯦ ꯊꯥꯗꯕ ꯌꯥꯗꯕꯅꯤ나 ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯠꯑꯞꯁꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯥꯗ ꯇꯧꯕꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯡꯗꯕ ꯃꯐꯝ ꯃꯇꯝꯗ ꯌꯦꯡꯉ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇꯪ ꯊꯛꯀꯦ ꯑꯣꯏꯅꯥꯝ ꯔꯥꯃꯦꯁꯣꯔꯤ ꯗꯦꯕꯤꯅ ꯁꯣꯅꯝ ꯆꯅꯨ ꯔꯃꯦꯁ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯀꯩ ꯂꯥꯛꯄꯒꯤꯅ ꯃꯁꯛ ꯀꯌꯥꯝ ꯆꯥꯟꯅꯗꯅ ꯗꯥꯏꯂꯣꯛꯇꯣ ꯁꯨꯝ ꯈꯜꯂꯨꯒꯗ ꯃꯤꯁꯛꯇꯣ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯌꯥꯝ ꯆꯝꯖꯕ ꯃꯤꯁꯛꯅꯦ ꯃꯥ ꯑꯦꯅꯤꯃꯦꯁꯟꯗ ꯐꯖꯗꯕꯩ ꯋꯥꯅꯤ ꯕ꯭ꯔꯤꯇꯤꯁ ꯌꯥꯝ ꯐꯕ ꯃꯤ ꯑꯃꯅꯤ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯗꯨꯏꯠ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯣꯏ ꯇꯧꯍꯟꯖꯒꯦ ꯀꯩꯃꯤ ꯈꯤꯇꯪ ꯁꯤꯡꯒꯜ ꯑꯝꯇꯪ ꯍꯥꯟꯅ ꯇꯥꯒꯦ ꯗꯨꯋꯦꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯊꯣꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯁꯤꯟ ꯑꯃꯗꯤ ꯂꯩ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ एपिसोडꯁꯤꯗ ꯂꯥꯛꯀꯗꯧꯕ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯇꯧꯕ ꯌꯥꯗꯦ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯀꯩꯃꯤꯒꯤ ꯑꯃ ꯇꯧꯖꯔꯛꯀꯦ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯔꯦꯟ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯐꯝꯗ ꯁꯤꯟꯅꯔꯝꯕ ꯃꯥꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯁꯤꯖꯤꯟꯅꯕꯤꯔꯣ ꯂꯥꯏꯖ ꯂꯦꯝꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯣ ꯏꯃꯥ ꯂꯥꯏꯖ ꯂꯦꯝꯕꯤ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯃꯇꯥꯡꯒꯤꯅꯤ Powerful support nice Simon Guri Sidananda Sapam YouTube thagajari timing fix oyenbiu ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯦ 7-8 ꯆꯥꯡꯆꯠꯇ ꯄꯨꯡ 9 ꯁꯤꯒꯨꯝ ꯄꯨꯡ ꯑꯣꯏꯔꯦ 9 ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯉꯟꯈꯠꯅꯁꯨ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯉꯟꯈꯠꯅ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤ ꯀꯃꯦꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯤꯖꯔꯛꯑꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯅ ꯇꯧꯕꯤꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯈꯤꯇꯪ ꯀꯨꯞꯅ ꯅꯩꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯇꯛ ꯑꯃ ꯊꯥꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤꯅ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟꯒꯨꯝꯕꯅꯤ ꯑꯗꯣ ꯃꯣꯏꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯕ ꯍꯤꯁꯇ꯭ꯔꯤ ꯃꯨꯟꯅ ꯆꯞ ꯆꯥꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯍꯥꯞꯄꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯄꯨꯒꯤ ꯇꯤꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯊꯥꯒꯠꯄꯤꯔꯛꯄ ꯄꯥꯗꯕ ꯅꯠꯇꯦ ꯃꯌꯥꯝꯁꯤꯡ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯎꯍꯧꯗꯕꯒꯤꯅꯤ ꯋꯥꯔꯧꯒꯅꯨ ꯗꯤꯃꯥꯟ ꯁꯥꯕꯁꯨ ꯅꯠꯆꯗꯦ ꯑꯌꯥꯟ ꯑꯞꯗꯦꯠꯁ ꯀꯩ ꯆꯤꯡꯂꯥꯏ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯇꯤꯁ ꯀꯧꯖꯩꯌꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩ ꯆꯤꯡꯂꯥꯏꯅ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯆꯠꯈꯤꯗꯧꯔꯦ ꯂꯩꯐꯝ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯃꯥꯂꯦꯝ ꯍꯥꯟꯅ ꯀꯩꯃꯤꯒ ꯀꯩ ꯆꯤꯡꯂꯥꯏ ꯐꯨꯅꯈꯤꯕꯁꯤꯡ ꯑꯝꯇ ꯌꯦꯡꯉꯣ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯦꯅꯤꯃꯦꯁꯟꯗ ꯐꯠꯇ꯭ꯔꯁꯨ ꯍꯣꯏ ꯌꯥꯝ ꯔꯤꯌꯦꯜꯗ ꯐꯖꯕꯅꯤ ꯍꯣꯏ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯁꯨ ꯁꯥꯊꯤꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯝꯃꯝꯃꯦ ꯌꯥꯝ ꯆꯝꯕꯅꯤ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯅꯦꯅꯥ ꯁꯥꯏꯈꯣ ꯃꯣꯏ ꯇꯧꯖꯒꯦ ꯀꯩꯃꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯄꯥꯈꯪꯂꯣ
Pakhang ngantane ni mak. Pakhang ngantane. Sound tape kayino kamana tawino. Nang nangango di Ay nangamo sige wala. Masi microphone ik nang laptop red. Ano dati? Africa da viral oye kay ni si ato pa country ko ilaw Masin da na yaw za. pam na hinari. Malen ki sara sa malen na tiro a. Kay mi ko racing line kasi yam na bimu ka kram ne mamang so hasta ki live ko ki sit na tan mamang so yam na kram. Namna da ba hai tare. Amana khara puram ba amana khara puram ba. Different contriba sidira di romance. Contriba siroi wali yunasi. Sound tape. Ay kapta kita pira na traga kay jiwa kay migi ka sutapra. Nani tapor ne ko yi. Kay jiwa ni kuno kom tanong ko oh hai. Tami na diyan ta ko sa taho gi. Real da taho gi pula. Kay jiwa yan thang dari already ni ngobom na nare. Au nang kare. Ngomong betul tu. Kan memang Proses ipo kay kunin ta kablo ko ngayon nahi. Kay ku game to jar ke me. Kay singlay. Ay mang ri. Hello. Hello mang ri kay to ko kan. Ay maro binom te ying jeki ya. Niti si film sa kumbara. Yang film di Kumjade. Drama mo film di Kumjade juga drama di kaga yauzi haitare juga hujung se Manipur University of Culture the theater department da media second semester kajeri drama theater guru kaga tausi itu film lang din si Bang yun yung sa tree. At gusto na niya magkadama artist sa madi wala kadawli pa ni. Kay kuna kay singnai dagi magi thapak tawraroi maga pullaroi khalaga isin chaw puthobam matungi dalong matem tawjarke. Ish, kay singlay mapam masina yorkli. Karigong pamahag na sinisaw kaiga mapam masidaw kibatong labadi. Ay koy, amat tahing laron. Magi mi oigera mi gi mi oigera mai gi mai hok ta kitang he lai raga di loina hat ka do wadum makai singlai ni Kizawa. Nena sa kong chesunam siyang diman. Ay, diman kaya ito ay zade. Naging kami nung hong dapat ipada ba ni Warang Pino o ba ng pajari. Kay Chinay na los oiraga kay ni ay nang bukid na chen na nati. Ay, yung mga pa masilalaki ni Haiba doon na toblo. Ano ka, at siya minay macam. Minyan macam, tibong Haiba doon na. oh kay di bu kajam madam minai sam adu to matang atai do tau da hujigi do hana kay mu kajam mata sai be do minai sam Adu adu minai masa ni me am ya mai ne juga kajam berapa apa kajam berapa kayu Kay mugad. kayu da berapa kay mu kajam oh dia mah Hei, kaimu, kaijamba, mitibong itang balsa. Ay gisa nupa kaijeng lapa, karay dalay, payo. Jalo, ay gisa nupa kaijeng lapa, pang nagatigo to. Madunat drabati, nakoy ang iginatwaya do, ay nalaw gani, kangra, minay na cha. Jalo. oh kay ni na yang ti man daw re kay mi re singlai ga mun na ki baya gi sinama lai latest to ID 17 para mamang sa kalaga adu kami ba ka biro sa namun nai nai Mamaning yun ba? Na kay Chinay at yung naging pamong gani. Ado dami nang zika na nagam din no da. Mayay dalay ba ikiba mayaw sa dawa niya si. ID 7 Ising chow ba hinglaro dra cheso nang ising chow ba siya hingba ba wali makaya nga kang minazi ay na haido roy ke. Kay Chinay so 45 pa din naikre kaya naikre ba ni pang number. Tayo rin na. Umani yung dong kaya na si Mayang kami na si.
khara wari sana sana na khara jo phuna ba yaw hi bagi sin amani haujarage ma'am soi ki balan ki yaw su ma'am na pigani Kai sing lai ai nang bungai ram li bani iya iya kaimi nang gumbanasu ai gi ucekda lakna basu masar nang kai jingrai masak khang dramale iya iya kaimi aina male nasibu joy tawraga ayet bayawdana ining tamna pange hotna bada karigino nangna aduk ayet pa piriba Kai sing lai nang kai lak pani hai bai khangi aduga nang na pamli batu su ai khangi adubu nang na nang gi pandam phangna na ba hotna bada mara lai jadra ba kaya gi thawai lo badu madu gi chaira nang soidana phangani kaini nang gumba manasu aingonda kari chaira pigadawriba madu nangi kannadraba manglalni iya kaimi nang na aigi thabak thauramda yetpagi aina kanada kari laman khumlakke haibadu nang namit thitna yengjau hai iya kai lak pa laksara sat kre bagi sin do ꯍꯧꯖꯤꯛꯀꯤ ꯁꯤꯟꯗꯣ ꯇꯥꯕꯗꯅꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯂꯥꯏꯞ ꯊꯥꯃꯤꯟꯅꯩꯅꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯤꯡꯅ ꯔꯤꯌꯦꯜ ꯑꯣꯏꯅ ꯀꯩ ꯆꯤꯡꯂꯥꯏ ꯀꯩ ꯃꯤ ꯑꯣꯏꯅ ꯎꯈꯤꯅ ꯍꯥꯏꯕꯗꯤ ꯃꯥꯟꯃꯟꯕꯒꯤ ꯇꯁꯦꯡꯅ ꯂꯥꯏꯞꯅꯤ ꯀꯣ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯕꯅꯦ ꯃꯌꯥꯏꯗ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯣ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔꯦ ꯃꯌꯥꯝ thank you ma'am ꯀꯃꯦꯟ ꯃꯌꯥꯝ ꯎꯍꯧꯗꯕ ꯑꯩꯅꯗꯤ ꯎꯔꯒ ꯄꯥꯊꯣꯛꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ thank you ma'am ꯀꯩ ꯆꯤꯡꯂꯥꯏ ꯅꯪꯁꯦ ꯑꯩꯁꯨ ꯍꯥꯏꯕꯅꯦ ꯃꯤꯗꯤ ꯐꯖꯅ ꯍꯥꯠꯂꯦꯕꯣ ꯅꯪꯅ ꯍꯥꯠꯇꯕ ꯃꯤꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤ ꯍꯥꯠꯄꯗ ꯄ꯭ꯔꯥꯏꯖꯀ ꯂꯩꯔꯗꯤ ꯀꯩ ꯆꯤꯡꯂꯥꯏꯗꯤ ꯄ꯭ꯔꯥꯏꯖꯀ ꯊꯝꯐꯝ ꯂꯩꯔꯔꯣꯏ Nitis nungai sona mukoi di dialog tau ya di no sore mina nitis na dialog hindan ne madi apoi di hana dum tawra la e mayam dialog se live kya da ngasi di nitis ꯉꯁꯤꯗꯤ ꯑꯅꯝꯕꯅ ꯀꯩ ꯆꯤꯡꯂꯥꯏꯗꯒꯤ ꯑꯩꯈꯣꯏ ꯇꯥꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯁꯥꯕ ꯅꯠꯇꯦ ꯗꯥꯏꯂꯣꯛ ꯇꯧꯅꯤꯡꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯥꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯩ ꯆꯤꯡꯂꯥꯏꯗꯒꯤ ꯉꯁꯤꯗꯤ ꯌꯥꯔꯤꯈꯩ ꯇꯥꯍꯟꯖꯒꯦꯅ ꯈꯟꯖꯕꯒꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ kainu misi tumbil nai ko kuma ko bire mayam zeki dialog koi fight da ꯐꯥꯏꯠꯇ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯄꯦꯟꯈꯤꯕꯗꯣ thank you ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯧꯖꯤꯛꯀꯤꯗꯣ thaga chari ming amam to na pantok chadra da su sabir maibam nena saikom BC Singh Azim Khan thank you mayam bon thank you Rocky thank you ꯃꯦꯁꯦꯖ ꯀꯃꯦꯟ ꯄꯥꯗꯕꯒꯤ ꯁꯥꯎꯅꯔꯛꯑꯦ wow hujiki to kala kona khara laksara ga siam gi bagi sin ipan kay mise kay laban ng namnaga chakre chaida hajari bahaitan adu gi so loi ba khawin bi me matam laki matam laki ni kay chimay si karay dagino kay chimay yang khangdagi yang si khangna karay bang kata si tharoy minay macha di viral chalani kai singai to ba ba lo mo tangal le tu 89 min do adun taga namin na sila solo ni kai singai ni solo yang masih dia yang bagai singai lagi dialog singai sila ka chage ma di tuoina live thab da yaw ngam dong na ti mar mar ti dum koi ma pujar kani live sun choi choi na yaw ni matung da so do yang toina yaw ngam dong na ta min na masih lai ngai ta ya mo ni ta ho so tuai ina tuai na kaimi nang nalu na cha na tawjariba lai je lembi adu kadai da leiramgani haiba ai khang ai na thawai laukraba mahapu aingonda singnaraduna mahapu thawai hapnaba sanglingbana hotnariba adu karisu kanaba phangloi aina amuk mathwai laukrabadi amuk hanna male masida hingba oithoknaroi Sangling mo!
ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤꯗ ꯌꯥꯝ ꯐꯖꯅ ꯇꯧꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯗ ꯄꯦꯜꯂꯝꯒꯅꯤ ꯅꯨꯡꯁꯤꯗꯕꯁꯨ ꯐꯥꯎꯔꯝꯒꯅꯤ ꯈꯪꯃꯟꯗꯗꯅ ꯂꯥꯏꯐꯁꯤꯐꯥꯎꯗ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯏꯔꯤꯁꯤ ꯁꯨꯡꯄꯥ ꯄꯥꯔꯛꯇꯦ ꯆꯦꯅꯦꯜ ꯎꯍꯧꯗꯕꯒꯤꯅꯤ ꯎꯕꯒ ꯄꯥꯖꯔꯛꯏꯁꯤꯅꯤ ꯂꯩꯔꯝꯕꯒꯤ ꯑꯝꯇ ꯇꯧꯕꯤꯔꯣ ꯍꯥꯏ ꯂꯩꯔꯝꯕꯒꯤ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯂꯩꯔꯝꯕꯒꯤꯁꯦ ꯁꯥꯕꯗ ꯈꯅꯥꯎꯗ ꯈꯤꯇꯪ ꯅꯦꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯃꯈꯣꯟꯁꯦ ꯀꯥꯏꯈꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯠꯐꯝ ꯑꯇꯩ ꯂꯩꯇ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯩꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯁꯤ ꯈꯔ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯚꯣꯀꯦꯜꯁ ꯌꯧꯉꯦ ꯑꯗꯨꯝ ꯃꯌꯥꯝ ꯈꯨꯗꯛ ꯇꯧꯔꯝꯒꯅꯤ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯆꯨꯝꯅ ꯉꯥꯡꯉꯝꯕꯗꯒꯤ ꯀꯩꯅꯤ ꯚꯣꯀꯦꯜ ꯁꯥꯔꯝꯕꯗ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯈꯤꯕꯅꯦ ꯍꯥꯏꯕ ꯗꯥꯔꯖꯤꯁꯀꯤꯁꯦ ꯑꯗꯣ ꯑꯃ ꯌꯥꯝ ꯃꯃꯤꯡ ꯀꯃꯦꯟ ꯑꯃ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯔꯤꯌꯦꯜꯗꯗꯤ ꯌꯥꯝ ꯂꯦꯝꯃꯦ ꯑꯗꯨꯒ ꯀꯩꯅꯤꯗꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯦ ꯑꯁꯤ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁꯣꯔꯤ ꯗꯦꯕꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯔꯥꯖꯦꯁꯤ ꯌꯥꯝꯅ ꯐꯔꯝꯗꯣꯏ ꯃꯥꯜꯂꯦ ꯀꯩꯃꯤ ꯁꯥꯕꯒꯤ ꯑꯖꯤꯝ ꯈꯥꯟ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯏꯁꯤꯡ ꯆꯥꯎꯕ ꯏꯄꯨ ꯀꯩꯀꯨꯁꯨ ꯁꯤꯈ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯃꯔꯝ ꯊꯟꯅ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯂꯣꯏ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯂꯣꯏ ꯄꯥꯝꯃꯝꯒꯅꯤ ꯃꯌꯥꯝ ꯑꯌꯥꯝꯕ ꯍꯤꯡꯉꯝꯒꯅꯤ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯕꯨ ꯋꯥꯔꯤꯅ ꯃꯈꯥ ꯄꯣꯜꯂꯤ ꯁ꯭ꯀ꯭ꯔꯤꯞꯅ ꯗꯤꯃꯥꯟ ꯇꯧꯔꯕꯗꯤ ꯁ꯭ꯀ꯭ꯔꯤꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯌꯥꯗꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯌꯥꯗꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯡꯉꯝꯕꯁꯨ ꯌꯥꯗꯕ ꯂꯥꯛꯀꯅꯤ ꯃꯔꯝꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯤꯃꯥꯗ ꯐꯥꯎꯕꯗ ꯁ꯭ꯀ꯭ꯔꯤꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯍꯤꯡꯍꯜꯂꯨ ꯑꯗꯨ ꯍꯤꯡꯍꯜꯂꯣꯏꯅ ꯍꯦꯛꯇ ꯃꯗꯨꯅꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯔꯥꯏꯇꯔꯅ ꯏꯔꯛꯏꯕ ꯋꯥꯔꯤꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯔꯤꯒꯤ ꯁꯥꯡꯅ ꯂꯥꯛꯑꯀꯥꯟꯗ ꯋꯥꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤꯅ ꯈꯜꯂꯤ ꯍꯣꯏ ꯀꯩꯖꯥꯝꯕꯒꯤ ꯈꯣꯟꯖꯦꯜ ꯀꯅꯥꯅ ꯁꯥꯒꯦ ꯍꯪꯕꯤꯔꯛꯏ ꯀꯩꯖꯥꯝꯕꯁꯦ ꯑꯩꯅ ꯁꯥꯕꯅꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯀꯩꯖꯥꯝꯕꯒꯤꯁꯨ ꯃꯇꯦꯛ ꯑꯃ ꯇꯥꯊꯣꯛꯄ ꯌꯥꯏꯅ ꯀꯩꯖꯥꯝꯕ ꯌꯥꯎꯕ ꯁꯤꯟꯃꯇꯪ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯌꯨ ꯍꯣꯏ ꯑꯩꯁꯨ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯖꯒꯦ ꯌꯥꯔꯤꯈꯩ ꯀꯩ ꯆꯤꯡꯂꯥꯏꯗ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕꯤꯔꯛꯑꯣ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯀꯩ ꯆꯤꯡꯂꯥꯏ ꯐꯝꯗꯨꯅ ꯂꯩꯖꯔꯦ ꯀꯩ ꯂꯥꯛꯄ ꯁꯣꯔꯥꯔꯦ ꯅꯥꯏ ꯀꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯅꯦ ꯃꯤ ꯐꯣꯟ ꯔꯤꯡꯇꯣꯟ ꯊꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯑꯣꯡꯗ ꯌꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛꯁꯦ ꯄꯣꯄꯨꯂꯔ ꯑꯣꯏꯕꯗꯣ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯀꯩ ꯆꯤꯡꯂꯥꯏ ꯑꯩꯅ ꯀꯧꯏ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯗꯣ ꯂꯥꯏ ꯀꯧꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏ ꯀꯩ ꯆꯤꯡꯂꯥꯏꯅ ꯅꯪꯕꯨ ꯀꯧꯔꯤ ꯍꯦ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏ ꯀꯩ ꯆꯤꯡꯂꯥꯏꯅ ꯅꯪꯕꯨ ꯀꯧꯔꯤ ꯍꯦ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏ ꯀꯩ ꯆꯤꯡꯂꯥꯏꯅ ꯅꯪꯕꯨ ꯀꯧꯔꯤ ꯁꯣꯔꯥꯔꯦꯟ ꯂꯥꯏꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯂꯦ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯂꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯃꯌꯥꯝ ꯇꯧꯔꯦ ꯃꯥꯏ ꯄꯤꯠꯁꯨ ꯈꯔ ꯋꯥꯡꯕꯅꯦ ꯀꯧꯕꯗꯤ ꯈꯔ ꯋꯥꯡꯉꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨ ꯀꯩ ꯆꯥꯟꯅꯁꯨ ꯆꯤꯡꯂꯥꯏꯒ ꯆꯥꯟꯅꯕ ꯀꯩ ꯆꯤꯡꯂꯥꯏꯒ ꯌꯥꯝ ꯆꯥꯟꯅꯩꯌꯦꯕ ꯆꯥꯟꯅꯕ ꯑꯣꯏꯕ ꯀꯩ ꯆꯤꯡꯂꯥꯏ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯌꯨ ꯀꯩꯃꯨꯒ ꯀꯩꯖꯥꯝꯕꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝ ꯌꯥꯏ ꯏꯇꯥꯎ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯩꯖꯤꯡ ꯂꯥꯛꯄꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯇꯦꯅꯦ ꯏꯅꯤꯡꯊꯧꯅ ꯃꯣꯏꯈꯣꯏꯕꯨ ꯊꯤꯔꯛꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯔꯔꯅꯤ ꯃꯔꯨꯞ ꯀꯩꯃꯨ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ मजा वो कजिंग लापो इपो कई खून पूरगा सोयदन सदलमदनी आई अनि न मसायदगी थिरक्ली मसे इपो कई खुसु उदे
ꯈꯅꯥꯎ ꯈꯔ ꯋꯥꯏ ꯃꯣꯏ ꯑꯅꯤ ꯁꯥꯕꯁꯦ ꯌꯥꯝ ꯁꯪꯉ ꯉꯥꯡꯕꯒꯤꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯃꯥꯜꯂꯦ ꯀꯩꯃꯤ ꯁꯥꯏ ꯀꯩꯆꯤꯡ ꯑꯃ ꯁꯥꯏ ꯑꯗꯨꯝ ꯇꯥꯔꯁꯦ ꯑꯗꯨꯝ ꯉꯝꯅꯕ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯁꯥꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯂꯥꯏꯁ꯭ꯔꯝ ꯔꯤꯡꯀꯤꯅ ꯀꯩꯆꯤꯡꯂꯥꯒꯤ ꯃꯈꯣꯟꯁꯦ ꯃꯁꯛꯀ ꯆꯥꯟꯅꯗꯦ ꯃꯁꯛ ꯌꯥꯝꯅ ꯏꯪ ꯇꯞꯄꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯩꯃꯤ ꯏꯄꯤꯁꯣꯗꯇꯗꯤ ꯕꯦꯁ ꯑꯦꯋꯥꯔꯗ ꯐꯣꯔ ꯕꯦꯁ ꯚꯤꯂꯤꯌꯟ ꯇꯥꯔꯦ ꯀꯤꯐꯤꯔ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯀꯩꯆꯤꯡꯂꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯦꯟꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯀꯃꯦꯟꯁꯦ ꯍꯣꯏ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝꯅ ꯇꯞꯄꯦ ꯁꯦꯁ ꯈꯨꯃꯟ ꯍꯥꯏ ꯀꯩꯃꯤ ꯍꯥꯏ ꯂꯥꯏꯔꯟ ꯂꯥꯛꯄꯝ ꯏꯟꯗꯤꯔꯥ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯩꯗꯤ ꯆꯤꯌꯥ ꯃꯇꯨꯡ ꯁꯣꯅꯃꯒꯤ ꯀꯃꯦꯟ ꯑꯝꯇ ꯄꯥꯕꯤꯔꯛꯎ ꯑꯩ ꯎꯕꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯩꯆꯤꯡꯂꯥꯒꯤ ꯃꯁꯛꯁꯦ ꯀꯩꯆꯤꯡꯂꯥꯒꯤ ꯌꯥꯔꯒꯗꯤ ꯑꯦꯠꯁ ꯍꯥꯞꯆꯤꯜꯂꯛꯄꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯨ ꯀꯩꯅꯣ ꯂꯩꯁꯦꯝꯕ ꯈꯨꯃꯟ ꯑꯦꯠꯁꯦ ꯃꯗꯨꯗ ꯂꯥꯛꯏꯕ ꯑꯦꯠꯁꯇꯨꯗꯤ ꯌꯨꯇꯨꯕꯀꯤ ꯑꯦꯠꯅꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯍꯥꯞꯆꯔꯤꯕ ꯑꯦꯠ ꯅꯠꯇꯦ ꯃꯗꯨꯗꯤ ꯌꯨꯇꯨꯕꯅ ꯍꯥꯞꯄꯅꯤ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯖꯗꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯒ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯅꯥꯏ ꯀꯩꯅꯣꯗꯨꯒꯤ ꯆꯦꯅꯦꯜ ꯇꯧꯔꯤꯕ ꯍꯣꯁꯇꯨꯅ ꯇꯧꯕ ꯑꯦꯠꯁ ꯑꯗꯨꯝꯕꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯩꯃꯤꯒꯤ ꯃꯔꯛꯇ ꯍꯥꯞꯆꯗꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯂꯥꯛꯏꯕ ꯍꯧꯒꯠꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯂꯥꯛꯏꯕ ꯑꯦꯗꯚꯔꯇꯥꯏꯁꯇꯨꯗꯤ ꯌꯨꯇꯨꯕꯀꯤ ꯑꯦꯗꯚꯔꯇꯥꯏꯁ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦ ꯂꯥꯏꯐ ꯌꯥꯎꯔꯒꯦ ꯁꯕꯤꯔ ꯃꯥꯏꯕꯝ ꯎꯕꯒ ꯄꯥꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯒꯅꯨ ꯎꯍꯧꯗꯕꯒꯤꯅꯤ ꯀꯩꯅꯣꯒ ꯏꯌꯥꯝꯕ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯈꯣꯡꯄꯥꯛ ꯐꯖꯅ ꯆꯥꯔꯝꯃꯅꯤ ꯍꯥꯏ ꯀꯩꯃꯤ ꯇꯤꯝꯒꯤ ꯕ꯭ꯂꯦꯛ ꯂꯤꯠꯄꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯕꯅꯣ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯅ ꯂꯥꯏꯞ ꯆꯥꯠ ꯐꯪꯖꯔꯦ ꯑꯩꯗꯤ ꯆꯤꯌꯥ ꯃꯇꯨꯡ ꯀꯩꯆꯤꯡꯂꯥꯏ ꯁꯥꯕꯅꯤ ꯑꯗꯨꯒ ꯃꯃꯤꯡꯅ ꯅꯤꯇꯤꯁ ꯀꯧꯏ ꯌꯥꯝ ꯅꯤꯇꯤꯁ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯚꯤꯂꯤꯌꯟꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯔꯤꯕ ꯀꯩꯃꯤꯗ ꯀꯩꯆꯤꯡꯂꯥꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯤꯇꯤꯁ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯩꯆꯤꯡꯂꯥꯏ ꯌꯥꯝꯅ ꯂꯦꯝꯃꯦ ꯏꯁꯤꯡ ꯆꯥꯎꯕ ꯍꯤꯡꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯔꯤ ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ ꯀꯩꯂꯥꯏꯒꯤ ꯚꯣꯏꯁꯇꯣ ꯑꯝꯇ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯀꯩꯃꯤ ꯈꯣꯟꯖꯦꯜꯗꯨ ꯁꯥꯔꯛꯑꯣ ꯀꯩꯃꯤꯒꯤꯁꯦ ꯈꯔ ꯁꯥꯈ꯭ꯔꯦ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯊꯣꯛ ꯄꯥꯊꯣꯛꯅꯁꯨ ꯀꯩꯃꯤꯗꯣ ꯑꯝꯇ ꯁꯥꯔꯁꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯄꯪꯆꯣꯡꯗ ꯆꯣꯡꯕꯗꯣ ꯉꯥꯏꯕ ꯋꯥꯏ ꯌꯧꯔꯛꯄ ꯉꯥꯏꯕꯗ ꯋꯥꯏꯌꯦ ꯄꯪꯆꯣꯡꯗ ꯆꯣꯡꯕꯗꯣ ꯃꯥ ꯆꯣꯡꯗ꯭ꯔꯗꯤ ꯌꯧꯕ ꯈꯔ ꯋꯥꯔꯗꯧꯕ ꯈꯔ ꯂꯥꯞꯅ ꯆꯠꯄꯀꯣ ꯑꯗꯨꯅꯅꯤ ꯃꯥ ꯑꯗꯒꯤ ꯍꯧꯖꯤꯛ ꯎꯃꯪ ꯋꯥꯃꯪꯗ ꯆꯣꯡꯕꯅꯤꯅ ꯀꯣꯏꯂꯥꯁꯇ ꯂꯝꯕꯤꯗ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯀꯩꯆꯤꯡꯂꯥꯏꯁꯦ ꯋꯥ ꯉꯥꯡꯗꯦꯀꯣ ꯊꯝꯕꯤꯔꯛꯏ ꯃꯥ ꯉꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯇꯗꯤ ꯑꯁꯤꯗ ꯂꯥꯛꯄꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯌꯥꯁꯨ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤꯁꯨ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯤꯅꯤ ꯖꯤꯕꯟ ꯍꯩꯀ꯭ꯔꯨꯖꯝ ꯀꯩꯅꯤ ꯀꯩꯆꯤꯡꯂꯥꯏꯁꯦ ꯏꯕꯥꯅꯤꯅ ꯍꯥꯠꯂꯁꯤ ꯐꯠꯃꯟꯗꯕꯒꯤ ꯁꯥꯎꯔꯛꯂꯤꯕꯅꯤ ꯀꯩꯃꯤꯒꯤ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯀꯩꯆꯤꯡꯂꯥꯏꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯑꯩꯅ ꯆꯤꯡꯂꯥꯏꯕꯨ ꯊꯨꯅ ꯃꯌꯥꯝ ꯁ꯭ꯄꯦꯂꯤꯡ ꯃꯤꯁꯇꯦꯛ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯅ ꯀꯩꯆꯤꯡꯂꯥꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯇꯥꯈ꯭ꯔꯦ ꯀꯩꯃꯤꯁꯨ ꯌꯥꯝ ꯋꯥꯖꯔꯝꯅꯤ ꯀꯩ ꯆꯤꯡꯂꯥꯏꯗꯒꯤ ꯃꯌꯥꯝꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣꯒꯤ ꯃꯔꯃꯦꯠ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯂꯩꯔꯨꯝꯕ ꯍꯣꯏ ꯄꯥꯟꯊꯣꯏꯕ ꯍꯣꯏꯁꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯀꯩ ꯆꯤꯡꯂꯥꯏꯁꯨ ꯌꯥꯝ ꯋꯥꯏ ꯀꯩ ꯆꯤꯡꯂꯥꯏꯅ ꯋꯥꯔꯤꯁꯤꯅ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯑꯅꯤ ꯁꯨꯝ ꯇꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯥꯅ ꯋꯥꯕ ꯑꯗꯩ ꯄ꯭ꯂꯁ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯔꯦꯟꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯟꯈꯤꯕ ꯆꯤꯡꯀꯨꯞꯅꯣꯟ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯃꯥꯅ ꯄꯥꯏꯍꯧꯔꯝꯃꯒ ꯁꯨꯝ ꯄꯥꯏꯕ ꯉꯝꯃꯛꯇꯕ ꯃꯥꯅ ꯐꯠꯇꯕ ꯆꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯁꯨ ꯋꯥꯕ ꯀꯩꯃꯤꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯨꯕꯨ ꯁꯤ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯄꯤꯁꯣꯠ 2-3 ꯃꯅꯨꯡꯗ ꯋꯥꯕ ꯐꯔꯅꯤ ꯃꯌꯥꯝ
ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯄꯤꯁꯣꯠ ꯑꯃ ꯍꯥꯞꯄꯒꯗꯤ ꯂꯣꯏꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯕ ꯉꯥꯏꯕꯗ ꯋꯥꯔꯤꯕꯣ ꯑꯩꯗꯤ ꯀꯩꯝ ꯂꯥꯛꯀꯅꯤ ꯀꯩꯃꯤꯁꯤ ꯁꯟꯗꯦꯗ ꯂꯥꯛꯄ ꯌꯥꯏ ꯁꯟꯗꯦ ꯅꯠꯇ꯭ꯔꯒ ꯃꯟꯗꯦ ꯑꯩꯈꯣꯏ ꯁꯟꯗꯦꯒꯤ ꯄ꯭ꯂꯥꯟꯗꯤ ꯇꯧꯋꯦꯀꯣ ꯁꯟꯗꯦ ꯅꯠꯇ꯭ꯔꯒ ꯃꯟꯗꯦ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯏꯅ ꯊꯥꯖꯩ ꯍꯧꯖꯤꯛ ꯊꯦꯡꯛꯁ ꯁꯣꯅꯝ ꯍꯥꯏꯕꯤꯔꯛꯄ ꯀꯩꯅꯤꯒꯤ ꯇꯤꯝ ꯌꯦꯡꯕꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯈꯣꯟꯖꯦꯜꯒ ꯁꯛꯀꯁꯨ ꯌꯥꯝꯅ ꯐꯖꯅ ꯆꯥꯟꯅꯖꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯤꯆꯥꯎ ꯃꯇꯨꯡ ꯊꯦꯡꯛ ꯌꯨ ꯁꯤꯁꯨ ꯅꯪ ꯇꯂꯣꯞ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯣꯏ ꯑꯩ ꯉꯥꯏꯔꯒ ꯇꯧꯖꯒꯦ ꯀꯃꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯔ ꯂꯩꯔꯕ ꯁꯣꯅꯝ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕꯤꯔꯛꯄ ꯀꯩꯃꯤꯒꯤ ꯇꯤꯝ ꯌꯦꯡꯕꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯈꯣꯟꯖꯦꯜꯒ ꯁꯛꯀꯁꯨ ꯌꯥꯝ ꯐꯖꯅ ꯆꯥꯟꯅꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯤꯇ꯭ꯌ ꯃꯨꯇꯨꯝ ꯊꯦꯡꯛ ꯌꯨ ꯀꯩ ꯆꯤꯡꯂꯥꯏ ꯍꯧꯖꯤꯛ ꯍꯥꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯅꯤ ꯃꯌꯥꯝ ꯁꯒꯣꯜ ꯃꯤꯗꯨ ꯍꯤꯡꯂꯔꯣꯏꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯐꯤꯂꯝꯗꯁꯨ ꯁꯤꯈꯤꯕ ꯃꯤ ꯑꯃ ꯍꯟꯖꯤꯟ ꯍꯤꯡꯒꯠꯂꯛꯑꯒꯗꯤ ꯋꯥꯔꯤꯗꯨꯁꯨ ꯐꯥꯒꯤ ꯇꯥꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯀꯨꯞꯅ ꯍꯥꯟꯅ ꯅꯩꯅꯈ꯭ꯔ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯤꯡꯕ ꯀꯅꯥꯅ ꯁꯤꯕ ꯁꯤꯔꯤꯁꯤ ꯍꯦꯛꯇ ꯁꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯑꯝꯃꯒ ꯀꯟꯅꯅꯕ ꯃꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊ꯭ꯋꯥꯏ ꯐꯥꯈꯤꯕ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤ ꯁꯒꯣꯜ ꯃꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯝꯃꯤ ꯃꯥꯅ ꯃꯇꯦꯡ ꯀꯩꯃꯤꯒꯤ ꯑꯃꯗꯤ ꯃꯥꯔꯃꯦꯠ ꯍꯣꯏꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯒ ꯃꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯨ ꯂꯦꯝꯅ ꯁꯤꯕ ꯅꯠꯇꯦ ꯃꯥ ꯌꯥꯝꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯑꯝꯃꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯛ ꯅꯠꯇꯦ ꯃꯤꯒꯤ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯁꯤꯕꯒꯤꯁꯨ ꯐꯖꯕ ꯂꯩꯕꯅꯤ ꯃꯥꯅ ꯇꯧꯔꯝꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯥꯒꯤ ꯀꯠꯊꯣꯛꯑꯝꯕꯗꯣ ꯑꯗꯨꯒꯤꯁꯨ ꯐꯖꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯗꯤ ꯑꯗꯨꯝ ꯉꯝꯃꯒ ꯂꯣꯏꯁꯤꯟꯒꯅꯤ ꯃꯌꯥꯝ ꯍꯣꯏ ꯀꯩꯆꯤꯡꯒꯥꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯨꯡꯉꯥꯏ ꯐꯠꯇ꯭ꯔꯁꯨ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯆꯦꯁꯨ ꯅꯪ ꯂꯥꯏꯚ ꯂꯣꯏꯔꯒ ꯇꯧꯔꯣ ꯗꯥꯏꯂꯣꯛꯇꯣ ꯑꯣ ꯑꯩ ꯗꯥꯏꯂꯣꯛ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯇꯧꯔꯣ ꯃꯌꯥꯝꯁꯨ ꯇꯧꯔꯣ ꯑꯩ ꯍꯥꯏ ꯗꯥꯏꯂꯣꯛ ꯂꯩꯔꯦ ꯊꯤꯔꯒꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯑꯝꯇ ꯄꯥꯊꯣꯛꯀꯦ Full support Kaimi, thank you very much. Kay Singlai je real ubagi haning dreda. Darjes ibani heba yawdo keno tawai sin 273 da chakon sorarinda lengi bugagi mi yaw isi da duan tina da tos Hi, comment order to solve the ganu mayam. Sorare. Sorare kising ko to tama. Ay tha ani namaskar Comment patok pe. Dalok mati ko matawag yun na chadi ay hatori may amna Thank you very much, ma'am. Thank you. Forward option please. Oh, no. Yaraba. Lari kes kamen ha kita gitu bioni. Bởi vì nó ngang cây sinh ngay đi đại lục tổ của Kayak lagi itu tahu lagi. hak đại lục cho nên Kalau macam tu bila mau dari kami nasi. Thank
Thank you, ma'am. Thank you. So, Red Boy Tira kay Jinglai ka thread daw ang tataragi. Umang tubi sarang tem multi-voice sabang masi yang natililay mi kudimag sabang de aduga yaw voice artist yang natawa ng IJ so keep it up full support from my side. Umang tubi sarang tem nakachari. want to be thagachari. Music like kanuka lairem biga sorari ni damo tamne simya. Kakana ni mo. Ha, kari haiba. Lining thau soraren ki board phanglaba. Lai jalembi bu kai singlai na mathai laukraba. He lining thau gi thaujal phanglabi. Lai jalembi gi punsi bu temsinna ki bahai basi. Lining thau bu singnabani. Maral na mapot pharaba kai singlai bu. Mitik saba sayak pipiro. Lai marembi kai singlai gi matam loisilak-labani. Sorare nai gi apam gi mayok ta laiba singna kayam kuina hingduna laigani haibagi. Lai jalembi mama masa sorare nai gi por phanglabani. Maram masina nang makhoi gi damak waruranu. Kai singlai na kayam kuina akan naring saduna laikini haibagi. Lai marembi nang yengba ta kali kumai nungairat-lani. Kami na magpatugsar ke. Kami mayang mag-chat kay Papa ng Omdre do idapagtasu wano bigano. Kay Jinglai haladi daen oirani siyan bayadi matang-matang na purakadabani na trading nungairi ngayda marakhat na inform khandabasu oirani na daliwa na simsabasu belu lairaroi matang-matang iminarsi. Full support, bro. Thank you very much. Kay singlai gi ming nitis kawi maya. As kay Jinglai na si hati aning kreda sini. Dialogue kawi ngai da kamen kan rega su maya sawi kanu dialogue si su maya na kawi na kawi. Ay kamen ang tadi hala o. Becha ay dum hanjare. Tay mina kay Jinglai na ibaduni ngai ngamdrese. Soidana na yakini maya kainas. Kay Jinglai gi min habiram mo lay famga. Tanga gi. Aigi min nitis morang tem yang lai pun yang thang begini yang thang orang kai lai di dia mama bazar lai bazar ini Lining tau do ka kay daw ragi hang bira ko suyawi lining tau do magi duty la ko kanda magi darka la ko kanda sin di matungin na soidan ko kan. Kay Jinglai na nasawa chelaga da marakta sumthawa. Selaga marakta sumthawa kanda sa kayo patukhaga kay Jinglai na lemai di yelaga tabada ay kaya numai khambra. Nang na aharbado. Kay Jinglai na mo na phapta na lawbani na mana sumki bada rawado. Kay migi konjal si Maliko. AJ Maliko. Kay migi konjal si AJ Maliko. Ahan ba niya tayo sa kasi. Kay migi kay Jinglai ka dialogue tawro. Please mo na. Ang taga Mayang dialogue tau kre ay nung kasi hai do ay ko. Kai Singlai sariba artist ki maming Nitis kawi. Mahak asengbadadi yamna ing tapjaba miyoi amani. Maram asina aina hujik mago hat bayadri. Aina mago hat kadabadi. Animation da mana Kai Singlai olaga. Fatraba thabak kaya tawbado. Maduda aina hat kadabani. mayam na kamenda kay Jinglai balata hat kru hairabadi. Kudagdag kay Jinglai hat krabadi. Kay nubi ay di yung bangam zero. Mayang dialogue se sum tau biro hai dialogue se yaman dana sum loi tau thokra di la ka dauri ba ano ba episode yaw ka daw dialogue se yaw tau thokra ka di kitang nuai te. Adugi mata ko mo script ko na hose direct kudagdag para gani ho bana ta bayawi kaw bi su mayam Ai ko si play ama ka tang moi ba film ama ka tang moi ngor ga di adugi matang ito tau biro hai matang na ko chung na tau mon ni do ko si yam sang na sa thara ni na dialogue se adum ni chang ga di lai te adu saura ko mapa adu di khang ba adu
ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯛꯇꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯑꯗꯨꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯄꯥ ꯑꯃ ꯈꯟꯕꯤꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯃꯗꯨ ꯉꯝꯗ꯭ꯔꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯀꯩ ꯆꯤꯡꯃꯥꯏꯅ ꯄꯥꯏꯈꯤꯕ ꯇꯥꯗꯣ ꯀꯩꯃꯤꯅ ꯀꯔꯝꯅ ꯐꯪꯗꯣꯏꯅꯣ ꯋꯥꯔꯤ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯅꯥꯔꯣꯖꯤꯠꯁꯨ ꯌꯨꯅꯤꯡꯕꯝ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯌꯨꯔꯦꯝꯕꯝ ꯄꯥꯋꯔ ꯍꯥꯎꯁ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯚꯣꯏꯁꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩ ꯀꯩꯒꯤꯅꯣꯅ ꯊꯦꯡꯛ ꯌꯨ ꯏꯄꯟ ꯀꯩꯃꯤꯒꯤ ꯈꯨꯕꯥꯛ ꯈꯨꯔꯤ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯐꯨꯜ ꯃꯌꯥꯝ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯔꯣꯕꯔꯠ ꯏꯕꯦꯝ ꯃꯩꯇꯩ ꯍꯥꯂꯝꯗꯥꯏꯒꯤ ꯗꯥꯏꯂꯣग ꯄ꯭ꯂꯤꯖ ꯀꯩ ꯆꯤꯡꯃꯥꯏ ꯑꯃꯁꯨꯡ ꯏꯕꯦꯝ ꯃꯩꯇꯩ ꯏꯁꯤꯡ ꯆꯥꯕꯒꯤ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟꯁꯤ ꯏꯕꯦꯟ ꯃꯣꯏꯇꯦ ꯇꯥꯅ ꯌꯨꯡꯉꯒ ꯇꯥꯅ ꯄꯥꯜꯂꯒ ꯁꯤꯈꯤ ꯀꯩꯅꯨꯕꯤꯁꯨ ꯇꯥꯅ ꯄꯥꯜꯂꯒ ꯁꯤꯈꯤ ꯃꯥꯅꯦ ꯀꯩꯅꯨꯁꯨ ꯀꯩꯅꯨꯁꯨ ꯑꯃꯨꯛꯃꯥꯏꯅ ꯇꯥꯅ ꯁꯤꯈꯤ ꯍꯥꯏ ꯐꯠꯇꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯐꯕ ꯁꯥꯔꯝꯃꯒꯗꯤ ꯁꯤꯗꯕꯁꯨ ꯌꯥꯏ ꯑꯩꯗꯣ ꯇꯥꯅ ꯌꯨꯡꯉꯒ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯗꯥꯏꯂꯣꯛꯇ ꯉꯥꯎꯖꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯇꯧꯖꯕꯅꯤ Love from Korea, hi, thank you. Sonam Roses amadi Nitish ngasi ahumaki dialogue loina nungai ado Sonam gi khonjelse khangge pura ngaujai de hai ri kanona adentia mutna ꯗꯥꯏꯔꯦꯛꯇꯁꯨ ꯐꯖꯩꯗꯣ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ ꯑꯍꯥꯟꯕꯗ ꯁꯛꯎꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯎꯅꯤꯡꯕꯁꯤꯗꯤ ꯔꯣꯖꯦꯁ ꯅꯪꯒꯤꯁꯦ ꯑꯗ ꯃꯇꯨꯡ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠꯀꯤꯗꯃꯛꯇ Kaimisi sahi kaya suge amta habiyo ma'am ai hangtak July da 31 surani ma'am ꯀꯩ ꯆꯤꯡꯂꯥꯏ ꯍꯥꯠꯈꯤꯕꯗꯣ ꯄꯥꯝꯃꯦ Full support Kukubo Invisible Story Manipur. Thank you very much for the support. Sing Chawwa Konjel San Bio Sing Chawwa Matang Chawwa Kan Yawanjarake ma'am. ꯑꯩꯒꯤ ꯀꯃꯦꯟ ꯍꯜꯂꯛꯇꯕ Ipan Kaimi ki Konjel si am si love you Ipan Kaimi siba yaroi ko hero di Ipan Kaimi ase siba hai tai siba ya di siba ai cái meeting mà lúc mà nè Koi bina tu di kakane mahoi ai music kakaya ang kauri angan angan matre ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩ ꯆꯤꯡꯂꯥꯏꯗ ꯑꯣꯏꯅ ꯀꯃꯦꯟ ꯄꯥꯍꯜꯂꯛꯑꯣ Kay Jinglai comment khar pa to noi Kay Jinglai ki dialogue mayam na tawkre ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯠꯇꯦ ꯀꯩ ꯆꯤꯡꯂꯥꯏꯁꯦ ꯁꯀ꯭ꯔꯤꯞ ꯌꯦꯡꯍꯟꯕꯅꯦ ꯗꯥꯏꯂꯣꯛ ꯇꯧꯅꯕꯗ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯞ ꯑꯃ ꯌꯦꯡꯍꯟꯕꯒꯤꯅꯦ ꯑꯗꯨꯒꯤꯅꯦ ꯃꯣꯏꯇꯦꯒ ꯁꯣꯟꯅ ꯏꯕꯥꯅꯤꯒꯤꯗꯣ ꯀꯔꯥꯏ ꯋꯥꯏ ꯏꯕꯦꯟ ꯃꯣꯏꯇꯦꯒ ꯀꯩ ꯆꯤꯡꯂꯥꯏ ꯑꯃꯨꯛ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯗꯨ ꯊꯤꯕꯅꯦ ꯊꯤꯕ ꯐꯪꯗꯕꯒꯤꯅꯦ Yam my life say thank you very much ꯑꯂꯦ ꯅꯪ ꯂꯩꯔꯗꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯊꯤꯔꯛꯎꯗꯅ Kay minataba hujing mayam kan haise ki do wari ama bujarakani habdu yam nuaigani na khanjai kaw singsang lak do koi purana yam kan hona jabni edu noi mara thadu badna maram ju araga dagi wari edu akoina wari do leidi lei edu sang na season ama chathaga da wa ka ga kitang wari do koi kitang hena yengsinba hena complete or ba sangi wari do natana ekta bujaraksu nuai ke do buji wari ama ko yam phasaka do wari ama writer yam phaba ahal amana bigila wari ama lei madu question shoy dana mayam mafamda purabagani ꯀꯩ ꯆꯤꯡꯂꯥꯏꯅ ꯂꯩꯔꯨꯝꯕꯒꯤ ꯊꯣꯡ ꯅꯝꯈꯥꯏꯔꯛꯄꯗ ꯀꯩ ꯆꯤꯡꯂꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯄꯗ ꯂꯣꯏꯈꯥꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯩꯃꯤꯒ ꯂꯣꯏꯈꯥꯒ ꯄꯨꯟꯈꯤꯕ ꯃꯤꯀꯨꯞꯇꯣ ꯍꯔꯥꯎꯃꯟꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯋꯥꯔꯤꯕꯝ ꯆꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯋꯥꯔꯤꯗꯨꯕꯨ ꯌꯦꯡꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯣꯏꯅꯤ amaina kaimi haibisi maji ꯃꯣꯏꯇꯦꯒ ꯁꯤꯗꯝꯗꯤ ꯐꯪꯉꯦ legend haibidi magi thauna phaba magi achumba gi dam lemba ichang thauba akiba leitaba madugi thauna adu yamna athoibani haitare aduga loikha haisini icham chamjaba misha mani kaimi ga masak yam manaba
ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯂꯦꯞꯄ ꯑꯗꯣ ꯃꯥ ꯁꯨꯝ ꯏꯁꯤꯡ ꯆꯥꯎꯕ ꯍꯣꯏ ꯑꯗꯒꯤ ꯈꯨꯟꯗꯨꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥ ꯑꯗꯨ ꯃꯌꯥꯝꯗꯨ ꯎꯔꯛꯂꯀꯥꯟꯗ ꯃꯥꯁꯨ ꯀꯩꯃꯤꯅ ꯇꯧꯔꯝꯗꯃꯥꯏꯅ ꯃꯥꯁꯨ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯃꯃꯥ ꯄꯥꯡꯒꯜꯗꯤ ꯀꯩꯃꯤꯗꯧꯅ ꯀꯟꯕ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯉꯝꯅꯕꯗꯤ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯗ ꯀꯩꯃꯤꯅ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯕꯅꯤ ꯃꯥꯒꯤ ꯀꯩꯃꯤꯒꯤ ꯊꯋꯥꯏ ꯍꯧꯖꯤꯛ ꯂꯣꯏꯈꯥꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯀꯩꯆꯤꯡꯂꯥꯏ ꯀꯩꯃꯤ ꯑꯃꯗꯤ ꯂꯣꯏꯈꯥ ꯄꯨꯟꯁꯤꯜꯂꯒ ꯀꯩꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯀꯩꯃꯤꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ ꯃꯈꯥ ꯇꯥꯅ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯂꯣꯏꯈ꯭ꯔꯒꯁꯨ ꯂꯣꯏꯈꯥ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯠꯊꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯀꯩꯃꯤꯒꯤ ꯊꯋꯥꯏꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯥꯅ ꯑꯗꯨꯝ ꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯇꯦꯒ ꯀꯩꯆꯤꯡꯂꯥꯏꯒ ꯂꯩꯇꯕ ꯃꯇꯦꯡ ꯑꯃꯃꯨꯛ ꯇꯧꯒꯦ ꯊꯝꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯥꯎꯗꯤ ꯀꯥꯎꯔꯦ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯇꯧꯔꯛꯀꯦ ꯑꯗꯣ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯃꯣꯏꯇꯦꯒꯤꯁꯦ ꯇꯧꯗꯕ ꯇꯨꯖꯤꯀꯥ ꯅꯪ ꯊꯥꯔꯛꯄꯗꯣ 이수 ꯀꯩꯂꯥꯛꯄ ꯅꯪꯅ ꯅꯕꯦꯟ ꯑꯩꯕꯨ ꯀꯧꯕꯗꯤ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯅꯕꯦꯟ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ 이벤 모이때 ꯑꯩꯅ ꯀꯩ ꯆꯤꯡꯂꯥꯏ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯀꯩꯃꯤꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯒꯅꯤ ꯊꯣꯛꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯩꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ 이벤 ꯀꯩꯂꯥꯛꯄ ꯀꯩꯃꯤ ꯀꯅꯥꯅꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕꯗꯨꯅꯤ ꯃꯍꯥꯛꯅ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯤ ꯂꯣꯏꯅ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯀꯩꯃꯤꯁꯨ ꯁꯣꯏꯗꯅ ꯃꯥꯕꯨ ꯁꯧꯒꯠꯆꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯐꯝꯗꯒꯤ ꯁꯣꯏꯗꯅ ꯕꯣꯔ ꯐꯪꯂꯝꯒꯅꯤ ꯀꯔꯤ ꯍꯥꯏꯕ 이벤 모이때 ꯃꯍꯥꯛꯄꯨ ꯁꯣꯔꯥꯔꯦꯟ ꯂꯥꯏꯒꯤ ꯕꯣꯔ ꯐꯪꯂꯝꯒꯗ꯭ꯔꯅꯦ ꯀꯩꯂꯥꯛꯄ ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯒꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯣꯔꯥꯔꯦꯟ ꯂꯥꯏꯒꯤ ꯕꯣꯔ ꯐꯪꯕꯒꯤ ꯎꯠꯊꯣꯛꯄ ꯂꯩ 이벤 모이때 ꯁꯣꯔꯥꯔꯦꯟ ꯂꯥꯏꯒꯤ ꯕꯣꯔ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯅꯤꯡꯂꯒ ꯐꯪꯁꯅꯨ ꯃꯗꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯀꯩ ꯆꯤꯡꯂꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯩ ꯆꯤꯡꯂꯥꯏꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯆꯜꯂꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯀꯩ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯣꯔꯥꯔꯦꯟ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥ ꯍꯥꯏꯐꯦꯠ ꯁ꯭ꯀ꯭ꯔꯤꯞꯇ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯀꯩꯃꯤ ꯁꯥꯕꯁꯦ ꯌꯥꯝ ꯃꯥꯜꯂꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣꯔꯥꯔꯦꯟꯒꯤ ꯇꯧꯈ꯭ꯔꯦ ꯃꯇꯦꯛ ꯑꯃ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯍꯥꯏꯐꯦꯠ ꯆꯞ ꯆꯥꯅꯗꯤ ꯅꯤꯡꯁꯤꯡꯖꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯔꯦꯟ ꯑꯩꯅ ꯀꯩꯃꯤꯒꯤ ꯊꯋꯥꯏꯕꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯨꯝꯂꯒ ꯂꯣꯏꯈꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩꯅ ꯌꯥꯊꯪ ꯄꯤꯔꯒꯅꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯗꯥꯏꯂꯣꯛꯁꯦ ꯀꯩꯆꯤꯡꯂꯥꯏ ꯅꯪ ꯌꯥꯝꯅ ꯄꯪꯗꯦꯀꯣ ꯑꯩꯒꯤ ꯄꯟꯀꯩꯃꯤꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯒ ꯑꯉꯥꯡꯗ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯏꯅꯩ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯀꯩꯆꯤꯡꯂꯥꯏ ꯅꯪꯅ ꯑꯃꯨꯛꯇ ꯊꯦꯝꯃꯛꯑꯣ ꯃꯌꯥꯝ ꯀꯩꯆꯤꯡꯂꯥꯏꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯁꯣꯐ ꯑꯣꯏꯁꯜꯂꯒꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯅ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯍꯥꯠꯄꯒꯤ ꯁꯤꯟꯗ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯔꯣꯏꯕ ꯁꯤꯟꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯈꯔ ꯇꯐ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯀꯩꯆꯤꯡꯂꯥꯏꯗꯒꯤ ꯗꯥꯏꯂꯣꯛꯁ ꯑꯃꯒꯁꯨ ꯇꯥꯡꯉꯤꯁꯤꯅ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯉꯝꯒꯅꯤ ꯀꯩꯃꯤꯒꯤ ꯋꯥꯔꯤ ꯑꯦꯄꯤꯁꯣꯗꯁꯦ ꯂꯣꯏꯔꯒ ꯅꯦꯛꯁꯀꯤ ꯋꯥꯔꯤ ꯄ꯭ꯂꯥꯟꯗꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯃꯤꯡ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯣꯛꯄꯒꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯣꯅꯝ ꯋꯥꯔꯤ ꯃꯃꯤꯡ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯗꯦꯆꯤꯌꯥꯃꯨꯇꯨꯝ ꯋꯥꯔꯤ ꯃꯃꯤꯡꯁꯦ ꯂꯤꯂꯥꯏ ꯑꯃꯗꯤ ꯂꯝꯉꯥꯛꯄꯤ ꯋꯥꯔꯤꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯖꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯃꯤꯗꯒꯤ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯅ ꯋꯥꯔꯤꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯀꯩꯃꯤꯗ ꯇꯧꯕꯤꯔꯤꯕ ꯁꯄꯣꯔꯠ ꯑꯁꯤꯃꯛ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯁꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯀꯩꯆꯤꯡꯂꯥꯏꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯇꯥꯅ ꯇꯥꯖꯩ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯁꯤꯟꯒꯤ ꯃꯇꯥꯡ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨ ꯃꯇꯦꯛꯇꯨ ꯇꯧꯍꯟꯖꯒꯦ ꯀꯩꯃꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯥꯔꯛꯎ
ꯀꯩꯅꯤꯁꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗꯤ ꯁꯥꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕꯒꯨꯝ ꯂꯥꯏꯚꯇꯁꯨ ꯀꯩꯅꯤꯒꯤ ꯗꯥꯏꯂꯣग ꯇꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯇꯥꯍꯟꯁꯦ ꯗꯥꯔꯖꯦꯁ ꯀꯩꯃꯤꯒꯤ ꯃꯌꯥꯝ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯈꯟꯖꯔꯛꯀꯦ ꯀꯔꯝꯕ ꯃꯄꯥꯗꯩ ꯇꯧꯁꯤꯒꯦꯅ ꯑꯔꯤꯕꯗꯩ ꯂꯧꯈꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯅꯧꯕꯗꯁꯨ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯇꯣꯟꯆꯅꯨ ꯍꯥꯎ ꯍꯤꯔꯤꯅ ꯉꯥꯡꯕ ꯌꯥꯏꯌꯦ ꯇꯣꯟꯆꯅꯨ ꯖꯤꯕꯟ ꯍꯩꯀ꯭ꯔꯨꯖꯝ ꯆꯦꯒꯤ ꯃꯤꯡ ꯏꯂꯤ ꯀꯃꯦꯟ ꯄꯥꯕꯒꯤ ꯊꯦꯡꯛ ꯌꯨ ꯖꯤꯕꯟ ꯍꯩꯀ꯭ꯔꯨꯖꯝ ꯏꯂꯤ ꯀꯩꯆꯤꯡꯂꯥꯏ ꯁꯤꯔꯗꯤ ꯚꯤꯖꯨꯑꯦꯜ ꯂꯣꯁ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯀꯩꯆꯤꯡꯂꯥꯏ ꯁꯤꯔ ꯌꯥꯔꯣꯏ ꯁꯤꯈꯤꯔꯣꯏ ꯁꯣꯔꯥꯔꯦꯟ ꯂꯥꯏ ꯀꯧꯕꯒꯤ ꯗꯥꯏꯂꯣꯒꯇꯣ ꯃꯃꯥꯡꯗꯁꯨ ꯇꯧꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯑꯔꯤꯕꯗꯒꯤ ꯁꯥꯔꯛꯑꯣ ꯑꯔꯤꯕꯗꯒꯤ ꯑꯃꯇ ꯁꯥꯔꯛꯑꯣꯌꯦ ꯁꯣꯔꯥꯔꯦꯟ ꯅꯪ ꯀꯣꯏꯅ ꯀꯧꯔꯤꯌꯦ ꯇꯧꯕꯗꯣ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯃꯃꯥꯡꯗꯁꯨ ꯃꯗꯨ ꯌꯥꯝ ꯍꯥꯏꯅꯈꯤ ꯃꯥꯅ ꯁꯣꯔꯥꯔꯦꯟ ꯂꯥꯏꯗꯒꯤ ꯕꯣꯔ ꯅꯤꯕ ꯃꯇꯥꯡꯗ ꯃꯥꯅ ꯀꯟꯅ ꯀꯧꯃꯟꯗꯅ ꯁꯣꯔꯥꯔꯦꯟꯕꯨ ꯂꯥꯛꯈꯤꯕꯅꯤ ꯀꯩꯆꯤꯡꯂꯥꯏ ꯋꯥ ꯑꯝꯇ ꯉꯥꯡꯍꯜꯂꯣ ꯇꯥꯅꯤꯡꯉꯦ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯤ ꯀꯩꯆꯤꯡꯂꯥꯏ ꯋꯥ ꯈꯔ ꯉꯥꯡꯕꯤꯌꯣ ꯗꯥꯏꯂꯣꯒꯁꯤꯗ ꯇꯧꯕꯤꯔꯣ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏꯗꯣ ꯉꯁꯥꯏꯕꯨꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯦꯟꯅ ꯇꯥꯅꯤꯡꯉꯤꯕꯅꯤꯅ ꯑꯗꯨꯝꯇꯪꯒ ꯇꯧꯕ ꯌꯥꯏꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯄꯨꯄꯨ ꯐꯣꯛꯁ ꯄꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯈा ꯇꯥꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯧꯖꯔꯤꯕꯁꯦ ꯍꯩꯕ ꯍꯩꯇꯕꯣꯏ ꯖꯒꯨꯒꯤ ꯈꯤꯇꯪ ꯃꯇꯨꯡ ꯏꯟꯖꯔꯒ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯀꯣ ꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯕ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯄꯨ ꯐꯣꯛꯁ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯃꯔꯛꯇ ꯌꯦꯡꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯚꯤꯌꯨꯋꯔ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯇꯧꯁꯟꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯃꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ ꯀꯩꯃꯤ ꯅꯠꯇꯕ ꯀꯩꯃꯤꯒꯤ ꯃꯇꯨꯡꯗꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯅꯤ ꯑꯁꯤ ꯅꯠꯇꯅ ꯃꯔꯛꯇꯁꯨ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯃꯇꯦꯛꯁꯤꯡ ꯃꯌꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯅ ꯄꯨꯖꯔꯛꯀꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯍꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯨ ꯑꯩꯈꯣꯏꯅ ꯂꯣꯟꯆ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯃꯤꯒꯤ ꯁꯤꯖꯟ ꯀꯩꯅꯣ ꯁꯦꯔꯤꯁꯇꯒꯤ ꯍꯥꯏꯇꯥꯔꯦ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯒꯤꯐ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯇꯨꯄꯤꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯣ ꯀꯩꯃꯤ ꯊꯥꯕ ꯀꯩꯃꯤ ꯃꯀꯣꯛ ꯌꯦꯛꯄ ꯑꯗꯒꯤ ꯃꯆꯨ ꯃꯈꯜ ꯁꯨꯝ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯃꯅꯤꯗ ꯑꯩꯈꯣꯏ ꯇꯤ ꯁꯥꯔꯠ ꯃꯈꯜ ꯀꯩꯅꯣꯗꯤ ꯀꯩꯃꯤꯒꯤ ꯃꯀꯣꯛ ꯃꯈꯜ ꯁꯥꯎꯕꯒꯤ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯃꯤ ꯆꯥꯎꯅ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯈꯔ ꯌꯦꯡꯖꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯑꯄꯥꯝ ꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕꯗꯤ ꯂꯩꯖꯩ ꯑꯗꯣ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯖꯤꯕꯟ ꯍꯩꯀ꯭ꯔꯨꯖꯝ ꯊꯥꯒꯠꯆꯔꯤ ꯅꯪꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯎꯖꯩ ꯀꯩꯃꯤꯒꯤ ꯃꯇꯦꯡ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯩꯃꯤꯒꯤ ꯍꯥꯏꯕꯤꯔꯛꯑꯦ ꯇꯥꯕꯤꯔꯁꯤ ꯄꯥꯟꯊꯣꯏꯕ ꯂꯩꯔꯨꯝꯕꯒꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯁꯦ ꯃꯤꯔꯣꯜ ꯈꯪꯂꯝꯕ ꯌꯥꯏ ꯑꯩ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯣ ꯁꯨꯔꯨꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯋꯣ ꯑꯩꯈꯣꯏ ꯂꯩꯔꯨꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯍꯟꯕꯤꯌꯨ ꯐꯖꯈ꯭ꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯟꯊꯣꯏꯕꯅ ꯃꯌꯥꯝꯕꯕꯨ ꯋꯥꯅ ꯉꯥꯏꯖꯔꯛꯂꯒ ꯁꯤꯈꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯆꯤꯡꯂꯥꯏ ꯅꯪꯇ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯣ ꯁꯨ ꯑꯣꯏ ꯁꯤꯔꯗꯧꯅꯤ ꯁꯥꯞ ꯇꯧꯖꯔꯛꯑꯦ ꯂꯣꯏ ꯃꯌꯥꯝ ꯍꯥꯏꯃꯟꯗꯅ ꯃꯥ ꯍꯤꯡꯅꯤꯡꯉꯔꯣꯏ ꯇꯧꯔꯤꯁꯦ ꯁꯤꯔꯗꯧꯅꯤ ꯍꯦ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏ ꯀꯩꯆꯤꯡꯂꯥꯏꯅ ꯅꯪ ꯀꯧꯔꯤ ꯑꯩꯁꯨ ꯀꯧꯒꯦ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤ ꯌꯥꯝ ꯊꯤꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯕ꯭ꯔꯣ ꯀꯩꯃꯤꯁꯦ ꯋꯥꯔꯤꯔꯣ ꯂꯥꯏꯚ ꯊꯥꯕꯤꯔꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯑꯦꯚꯔꯦꯖꯂꯤ ꯄꯨꯡ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯦ ꯑꯩꯈꯣꯏ ꯅꯤꯇꯤ ꯆꯥꯎꯕꯒꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯄꯨꯡ 3ꯗꯒꯤꯅ 4ꯐꯥꯎ ꯃꯅꯨꯡꯗ ꯃꯌꯥꯝ ꯊꯥꯖꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯀꯥꯜꯂꯒ ꯀꯩꯃꯤꯁꯨ ꯍꯨꯝꯅꯤꯗ ꯊꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚꯁꯨ ꯍꯨꯝꯅꯤꯒꯨꯝꯕꯗ ꯊꯥꯔꯛꯄ ꯌꯥꯏ ꯑꯗꯨ ꯊꯥꯔꯒꯗꯤ ꯄꯨꯡ 3ꯗꯒꯤꯅ 4ꯐꯥꯎ ꯃꯅꯨꯡꯗ ꯊꯥꯒꯅꯤ ꯃꯌꯥꯝ ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯌꯥ ꯇꯧꯖꯔꯣꯏ
ꯆꯦꯒꯤ ꯀꯃꯦꯟ ꯄꯥꯝꯕꯤꯗꯦ ꯊꯨꯕꯤ ꯃꯉꯥꯡ ꯄꯥꯊꯣꯛꯆꯔꯒꯦ ꯀꯣꯛꯎꯕ ꯄꯥꯔꯛꯑꯦ ꯀꯩꯖꯤꯡꯂꯥꯏ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤꯅꯦ ꯀꯩꯁꯤꯡꯂꯥꯏꯒꯤꯀꯣ ꯆꯦꯁꯨ ꯅꯃꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗꯣ ꯀꯩꯅꯤꯗ ꯅꯠꯇꯅ ꯆꯦꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯤ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯁꯣꯅꯝꯗꯒꯤ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯥꯅꯤꯡꯉꯤ ꯑꯩ ꯃꯃꯥꯡꯗ ꯇꯧꯖꯈ꯭ꯔꯦ ꯑꯃꯨꯛ ꯉꯥꯛꯂꯩꯔ ꯇꯧꯖꯔꯛꯀꯦ ꯀꯩꯃꯤꯒꯤ ꯁꯦꯔꯤꯁ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯡꯖꯔꯦ ꯀꯩꯃꯤ ꯂꯣꯏꯈ꯭ꯔꯁꯨ ꯀꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯩꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯄꯨꯔꯛꯑꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯣ ꯑꯄꯥꯝꯕꯗꯨ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣꯁꯦ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ खरा एडवेंचर यावबा दुंबो वारी है खरा इमोशन यावबो वारी अदगी खर थौना फबगी अदुंबा दुगिना याम कोइगनि मे ओ अदुदि कै चिंगाई दगी दा लो मो तामिनसी म्याम इवेन मोइते मालेम मसिदा कै सिंगराय एंगोंदगी हेन पांगन कनबा अतई कनासु लैत्रे हाइना अइना इखौ पोंगना लाउरुरगा करिसु लैत्रबा कैमीना अइबु माइथीबा पिरक्पसिदि अइ इकाइबना लैफम चाफम खंद्रे मरम मसिना इवेन मोइतेगा इपुगना तरे तरा थोकना खंथबिरगा नसुवैगी मतें पांगबा होटनबियो सम बजन तो मैम सावया दे डायलॉग पाए ना कमेंट हम नाम तो फिर यावे सावया दे हम अमा डायलॉग तो है कोने कमेंट मा सब त चंग दुसु को माइ दबा दुनी ने तो यामना पांबा बसि डायलॉग सु याम तो बिने कै चिंगाना याम सु पेनर अमदी मतलब इदगी नायर पर कै चिंगाई सु रो फ्रॉम Sorarin Lai, कै चिंगाई न साइ ओ कै रे हाइ सोराrin Lai दारो जैसे साब दे चिन द कै चिंगाई दुन तो होने लग रहा है ओके सुरो मैं मैम हारे को डायलॉग सिंगो पारे अदुना कमेंट जो सोनम नयाम पाए ना का डायलॉग थीबा है तारे अदुना कमेंट येंग द आइसु उहौदबा म्याम मा यावे म्याम नामनिना जजर अदुबो येंग द हाइसे हेक येंग मगदि आइना आउ बदुदि दुम पाथोक सबने म्याम दो दुम का डायलॉग सिंगो येंग न होना बाय तारे हे कै चिंगाई नमोंदगी हेना कनबा आई लैरी Namanya Mayung komentar bang hari kami tahu bila इसिंग चावबो सिबसे नुवाइते हाय इसिंग चावबो सिबगी मतांगसे कोना लोइना रिवील तौबा यादे अदुबो वारी लोइबो वारी लोइबो फाउबिंग बिवा अदुगा असेंबो खांगन म्या कै चिंगलाई गा लोइ खरगा फाइट तौरी खै नंगी पांगल हंथरकनी लोइ खागी दे हंदकनी लोइ खाना नंगु हानिंबा मोंग दा हात पंगमनी मसी सोरारेल ना मागी नुपी दा हात की बवानी आई ताहवी नंगो कुकन मा आई कभी ना आई बेनी डायलॉग तो मन खंगा ले रमे कमी सीजन 3 पुथोक्सी 3 ने हजरी हापी से 4 पुथोरकनी मैम ngasi लाइव से हमना अखोय डीटीसी यावेना कैचिंगा यावेना मैम की पुबिरो आदो ngasi पुजरे अदो खरसु हेना सांगना थारे अखोय ngasi योयनदी मतंग स्वाइदा मैम दगी काइना नबया थंदो नौजगे अदो कैचिंगा जो वाफो तंग हाइबिरो मो मैम बरोय बोइना रुमजरी मखाताना बुबु फॉक्स टीवी को सपोर्ट तो बियू अंदुगा नुंगाइबा कंटेंट पुजरके नुंगाइबा लाइव पुजरके मैम मखाताना सपोर्ट तो बियू मथंगी लाइव तम फिंगरसी ngasi gidi एनर्जी मैम थैंक यू ऑल थैंक यू